Thoubal district manung chanba Khangabok Part 2 Mayai Laikai Lailam Thokfamdagi Laikhidraba Thokjom Laxman Singhagi macha ahum apikpa pakhan amada leiduna awaba kaya mayoknaduna leiramba social media da thengnarakpadagi DC Thoubal Ahantem Subash na miyamgi matenga loinana machin manaw ahumgi yum Sabiduna Khutsinnakhre Mama mapa animak laikhidraba matungda pakhan amada leirambadagi DC Thoubal na miyamgi matenga loinana yum Sabiduna yum sangakhraba machin manaw ahum adudi Khangabok Part 2 Mayai Laikai dagi Thokjom Laxmi Chanu chahi 18 Thokjom Laxmi Pyari Chanu chahi 18 amasung Thokjom Laxmi Kanta Singha chahi 19 Thokjom Laxmi Chanu na makoina lainana bayum sanabagi yumfam tholamba pikliba maupa nupana larik tamba toktuna afang mathabak suduna fanglakpa senfam kharana machegi mateng panglamba sing adubu Kanglaipak News Tengbang Lob KNTL kauba awa ana taraba miyamgi mateng pangliba organization asigi social media page ta thagatlakpadagi thengnaduna DC Thoubal Ahantem Subash na chatuna yengsilaba matungda yum asi saba haukhibani hairi ngase yum changba atuga mari leinana DC Thoubal Ahantem Subash na haikibada kana Jadra Makogi Damak Mating Pangduna Yum Ama Sabiraba Matungda Yum Changba Asida Yamna Nungaiba Amasu Fawi. Chahi Asigi January Mangada KNTL Kanglaipak News Tengbang Lobki Facebook page Amada Machin Manaw Pakan Ama Khalaga Laibagi post Ama Thagatlakpadagi Thengnabani. Mafam Masida Laktuna Yengsilaba Kandadi Pakan Amada Machin Manaw Yamna Wana Lairamba Thengnabada Yamna Supukning Nungsiki. Numit Adumaktada Yum Amada Changba Potlam Sing Piduna Mating Panglamki. Makoi Masagi Lamsu Leizabanina Yum Ama Sananaba Narasi Haiduna, Laingaki Yumsa Longi scheme the Suyahodaba Maramna, Miyamgi Matinga Loinana, District Administration na Yum Asi Saba Hokibani. DC Subasna Makata na Haikibada, Laita Laira Awana Taraba Misu Yambanina, scheme Mayam Asida, Amukta da Konabangam Dragasu, District Administration ga Miyamga Kutsam Naraga Chetmin Naragadi, Masigumba problem Mayam Asi solved to Bangamgani Haiduna, District Administration na Laukatlakpa Kongtang Sing the Su, Miyamna, Makata na Mating Pangbiu, Laita Laira Awana Taraba Sing Laitanaba Hotnabada District Administration nasu achauba thodang lauzage haiki panba yabadi makhoi machin manaw ahumgini haibada kanasu laite makhoi ahumgi manungda ahan oiriba mache Laxmina angangi tuition khara tauraga manaw nupana thabak suba chatlaga fanglakpa senfam kharana ngasi fawba makhoi ahumna hinglakibani apokpi mama laikhidraba matungda apokpa mapasu kumza inglising aniga kunga mathoida covid lachet manungda haksangi anaba amana maram oiraga laikhidabani hairi Nasi yum sang ni mesti mayam ni semai na lakpi tu na tobi si koi penja bene atuga mayam sang ni semai na sahaja mayam na yum si na sabi tu na tobi bagi nama aku na kaya tu pun tu. Pakan macam ada tauraga macam mana usi amwana ikoi ki basic amenities ilai ram dah bahai tare ada ikoi nama si kamai tau sigen tau dah namitumap dah dai kudak tam ikoi ki dakar tapa basic amenities ikoi ki mampang nong papi dah pi dana koi solve tau jaga yum amasu masih sana bona sena magi manau pajana tauraga moi lam leijabane na ikoi ki foundation kitang de horam me adu masih tau daya dah bani ikoi ai ki jo district asida leiriba ikoi ki PMAY scheme da jo makoi ji yahau da bahana PMGB kari scheme da jo government scheme da jo yahau da bani na makoi sigi tau da ba ya de na tauraga yamna sida yam chauna maru oina chenbi riba ikoi ki abung leire makhoi na su donation mayam am taraga ai district administration ge side ge su ekoi na scheme nung thi da bida angam mateng pangaga masi tin mana wani sibu ekoi mayam leiri na khoi gi damakta ekoi mayam leiri haiduna ekoi na kitang ngamjaba mateng makhoi na su mayam am tari tokjarga ngasi si yum changbani makhata na district administration site jo koi na hajaning baje scheme mayam sida mi yam bani na ekoi gi laita laira sidi yam ne na amukta da loina kona ba ngamdraga su district administration amasung praja singa loina na khusam naraga chatmin naraga di ekoi na sigumba problem mayam am se solve to bangam gani na thaje duna district administration na lokhala ibu sigumba gi khongthang sing sida makhata na su koi gi Kanglibang news Temang na su mateng pangbiu aduga atai praja sing aju mateng pangbiu ekoi angam district administration side tagi hotna jaraga asigumba laita laira si kohan na bada ekoi chawat hodang district administration lojage habasima haijaraga masida mateng pangbirakiba punam po amuk ka hanai nei kok nonjari amasung thagat ba phongdok jari